ꯑꯩꯒꯤꯕꯨ ꯏꯆꯥ ꯍꯥꯠꯄꯗꯣ ꯃꯗꯨ ꯈꯪꯍꯟꯕ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯕꯤꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯀꯔꯤ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯕꯗ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯦꯕꯀꯣ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯔꯥꯡ ꯑꯉꯥꯡ ꯑꯃ ꯃꯁꯛ ꯈꯪꯗꯕ ꯃꯤꯅ ꯍꯥꯜꯂꯝꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯇ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯆꯕꯗꯣ ꯑꯗꯨ ꯌꯦꯡꯁꯦꯕꯀꯣ ꯁꯛ ꯈꯪꯗꯕꯁꯤꯡꯅ ꯍꯥꯠꯄꯤꯔꯝꯂꯕ ꯃꯥꯂꯦꯝꯉꯥꯟꯕꯕꯨ ꯃꯃꯥꯅ ꯃꯥꯒꯤ ꯏꯆꯥ ꯍꯥꯠꯄ ꯃꯤꯑꯣꯏꯗꯨ ꯄꯨꯊꯣꯛꯄꯤꯌꯨ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯗꯣ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯈꯤꯇꯪ ꯇꯧꯖꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯕ ꯌꯦꯡꯃꯤꯟꯅꯁꯤ ꯇꯥꯕꯗꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯀꯣꯏꯕꯁꯦ ꯌꯦꯡꯕꯤꯌꯨ ꯁꯥꯊꯤꯅ ꯋꯥꯔꯕ ꯏꯃꯨꯡꯅꯦꯕꯀꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯎꯕꯤꯔꯝꯒꯅꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯌꯦꯡꯉꯨ ꯁꯨꯝ ꯑꯀꯣꯏꯕꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯇꯥꯔꯤꯕ ꯊꯧꯗꯣꯛꯁꯤ ꯏꯃꯨꯡꯁꯤꯒ ꯇꯥꯔꯤꯕꯁꯤ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯌꯦꯡꯉꯨ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩꯁꯦ ꯌꯦꯡꯉꯨ ꯃꯤꯃꯥꯟꯅꯗꯕ ꯌꯨꯝꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯉꯨ ꯌꯦꯡꯕꯗ ꯌꯥꯝ ꯁꯥꯊꯤꯅ ꯄꯦꯟꯗꯦ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕꯁꯨ ꯈꯪꯗꯦ ꯇꯧꯔꯤ ꯃꯌꯥꯝ ꯌꯦꯡꯉꯨ ꯇꯧꯔꯤ ꯐꯤꯕꯝꯁꯦ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯋꯥꯅ ꯂꯩꯔꯤ ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯇꯣꯟꯅ ꯂꯩꯔꯤꯒꯦ ꯍꯥꯏꯁꯦ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯒꯅꯤ ꯈꯪꯕꯤꯔꯝꯒꯅꯤ ꯃꯅꯨꯡ ꯆꯪꯂꯒ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯌꯥꯝ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯤꯒꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯌꯦꯡꯕꯗ ꯊꯃꯣꯏꯁꯤ ꯀꯥꯏꯕꯅꯦ ꯀꯔꯝꯅ ꯏꯀꯥꯏꯕ ꯏꯃꯨꯡꯁꯤꯒ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯦ ꯌꯦꯡꯉꯨ ꯃꯄꯥ ꯏꯕꯁꯨꯐꯥꯎ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯆꯥ ꯑꯃ ꯂꯩꯇꯕ ꯍꯥꯏꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯧꯗꯣꯛꯅꯦꯕꯀꯣ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯒꯦ ꯇꯥꯗꯦ ꯈꯛꯇꯅꯦꯕ ꯈꯥꯛꯏꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯁꯥꯊꯤꯅꯁꯨ ꯄꯦꯟꯗꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯎꯕꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯎꯕꯗ ꯌꯥꯝ ꯁꯥꯊꯤꯅꯁꯨ ꯄꯦꯟꯗꯦ ꯃꯌꯥꯝ ꯑꯁꯨꯛ ꯋꯥꯔꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯍꯜꯂꯤ ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯄꯦꯟꯗꯦ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯗ ꯑꯣꯏꯗꯤ